ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯄꯥꯠꯅ ꯀꯣꯏꯁꯤꯟꯕ ꯑꯥꯏꯂꯦꯟ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯤ ꯇꯥꯗꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯥꯏꯂꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟ ꯑꯣꯐ ꯗꯣꯜ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯃꯔꯝꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯙꯤ 1,000 ꯍꯦꯟꯅ ꯌꯥꯜꯂꯒ ꯂꯩꯔꯤ ꯂꯥꯏꯙꯤꯁꯤꯡꯗꯨ ꯃꯇꯝ ꯀꯨꯏꯅ ꯌꯥꯜꯂꯛꯄ ꯃꯔꯝꯅ ꯄꯠꯊ ꯄꯨꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯇꯝꯅꯔꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯌꯥꯜꯂꯤꯕ ꯂꯥꯏꯙꯤꯁꯤꯡꯗꯨ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯒꯨꯝ ꯍꯤꯡꯀꯠꯂꯛꯇꯨꯅ ꯂꯥꯏꯙꯤꯒꯤ ꯃꯀꯣꯛ ꯃꯈꯨꯠ ꯃꯈꯣꯡ ꯂꯦꯡꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯁꯤꯔꯣꯜ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯍꯥꯏꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯊꯥꯖꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯑꯥꯏꯂꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ ꯃꯁꯛ ꯈꯪꯂꯝꯗꯕ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯥꯏꯂꯦꯟ ꯑꯣꯐ ꯗꯣꯜ ꯊꯣꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ 1921 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯗ ꯂꯩꯕ ꯖꯣꯁꯤꯃꯤꯜꯀꯣ ꯀꯧꯕ ꯃꯐꯝ ꯑꯁꯤꯗ ꯖꯨꯂꯤꯌꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯥꯒꯤ ꯐꯨꯜ ꯅꯦꯝ ꯑꯁꯤꯕꯨ ꯗꯣꯟ ꯖꯨꯂꯤꯌꯟ ꯁꯥꯟꯇꯥꯅꯥ ꯕꯔꯦꯔꯥ ꯀꯧꯔꯝꯃꯤ ꯃꯥꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯍꯤꯡꯖꯔꯝꯃꯤ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯍꯦꯛꯂꯗꯨꯅ ꯕꯖꯥꯔꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ ꯌꯨ ꯊꯛꯆꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯖꯤꯖꯁꯀꯤ ꯃꯇꯥꯡꯗ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯆꯇ ꯂꯩꯔꯤꯕ ꯄ꯭ꯔꯤꯁ ꯈꯛꯇꯃꯛꯅ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯖꯤꯖꯁꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯖꯨꯂꯤꯌꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥꯗ ꯋꯥ ꯉꯥꯡꯕꯗꯨ ꯆꯔꯆꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯅ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯑꯃꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯔꯖꯥꯗ ꯖꯤꯖꯁꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯔꯆꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯕꯨ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯥꯏꯇꯣꯝ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯍꯤꯡꯕ ꯍꯧꯔꯛꯈꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅ 1950 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯖꯨꯂꯤꯌꯟꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯣꯐ ꯗꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯖꯨꯂꯤꯌꯟ ꯅꯠꯇꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯥꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯀꯤꯌꯔꯇꯦꯀꯔ ꯑꯃꯒꯨꯝꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯂꯝꯃꯤ ꯅꯣꯡꯃꯗꯤ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯄꯥꯠ ꯑꯗꯨꯗ ꯏꯔꯥꯛꯅꯕꯗꯒꯤ ꯁꯤꯔꯕ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯈꯛ ꯂꯥꯏꯙꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯥꯎꯈꯠꯂꯛꯄꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤꯃꯆꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯁꯤꯈꯤꯕ ꯃꯔꯝꯅ ꯃꯥꯒꯤ ꯑꯇꯃꯥꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯖꯨꯂꯤꯌꯟꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯝꯅꯔꯛꯄ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯃꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯖꯨꯂꯤꯌꯟꯅ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯁꯥꯟꯇꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯐꯨꯝꯂꯝꯃꯤ ꯂꯥꯏ ꯇꯤꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ ꯃꯔꯝꯅ ꯖꯨꯂꯤꯌꯟꯅ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤꯃꯆꯥꯗꯨꯒ ꯂꯣꯏꯅꯔꯛꯈꯤꯕ ꯂꯥꯏꯙꯤꯗꯨ ꯎꯊꯛ ꯑꯃꯗ ꯌꯥꯜꯂꯝꯃꯤ ꯖꯨꯂꯤꯌꯟꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯅꯔꯒ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯂꯥꯏꯙꯤ ꯎꯄꯥꯝꯕꯤꯗ ꯌꯥꯜꯂꯒ ꯊꯝꯃꯝꯕꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯎꯄꯥꯝꯕꯤ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯪꯂꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯂꯥꯏꯙꯤ ꯑꯃꯈꯛꯅꯗꯤ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯕꯨ ꯄꯦꯜꯍꯟꯕ ꯑꯃꯗꯤ ꯁꯥꯟꯇꯤꯗ ꯂꯩꯍꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯖꯨꯂꯤꯌꯟꯅ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯗꯨꯅ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯂꯤꯕ ꯃꯔꯛꯇꯨꯗ ꯂꯥꯏꯙꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ
ꯐꯠꯇ ꯍꯥꯎꯗꯤ ꯃꯔꯛꯇꯨꯗ ꯑꯉꯥꯡꯁꯤꯡꯅ ꯍꯨꯟꯗꯣꯔꯛꯄ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯥꯏꯙꯤꯁꯤꯡꯗꯨ ꯃꯥꯅ ꯈꯨꯜꯂꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯐꯠꯇ ꯍꯥꯎꯗꯤ ꯃꯔꯛꯇꯒꯤ ꯄꯨꯔꯛꯄ ꯂꯥꯏꯙꯤꯁꯤꯡꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯈꯜꯂꯝꯃꯤ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯂꯥꯏꯙꯤꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯔꯗꯨꯅ ꯃꯥꯒꯤ ꯑꯇꯃꯥꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯂꯥꯏꯙꯤ ꯃꯌꯥꯝꯗꯨ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯨꯂꯤꯌꯟꯅ ꯍꯥꯟꯅꯒꯨꯝ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯄꯥꯠ ꯑꯗꯨꯗ ꯆꯦꯟꯊꯔꯛꯂꯤꯕ ꯀꯦꯅꯦꯜ ꯑꯗꯨꯗ ꯂꯥꯏꯙꯤ ꯃꯌꯥꯝ ꯑꯃ ꯇꯥꯎꯊꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯏꯙꯤ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯒ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯝꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯖꯨꯂꯤꯌꯟꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯣꯏꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯑꯩꯒꯤ ꯂꯥꯏꯙꯤꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟꯗꯨꯗꯤ ꯖꯪꯒꯜ ꯑꯃꯗꯤ ꯏꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯥꯅ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯨꯗ ꯆꯠꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯈꯪꯂꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯅ ꯇꯥꯔꯤꯕ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯗꯨꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯇꯃꯥꯅ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯥꯠꯇꯨꯗ ꯇꯥꯎꯊꯔꯛꯂꯤꯕ ꯂꯥꯏꯙꯤꯁꯤꯡꯗꯨ ꯂꯣꯏꯅ ꯈꯨꯟꯒꯠꯂꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯌꯥꯜꯍꯧꯗꯕ ꯊꯣꯛꯂꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯝꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯂꯥꯏꯙꯤ ꯌꯥꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯖꯨꯂꯤꯌꯟꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯆꯝꯅ ꯍꯤꯡꯖꯔꯝꯕ ꯄꯨꯟꯁꯤꯗꯨꯒꯤ ꯃꯍꯨꯠꯇ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯂꯥꯏꯙꯤ ꯌꯥꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯂꯝꯕꯤ, ꯀꯦꯅꯦꯜ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯂꯥꯏꯙꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯥꯏꯙꯤ ꯊꯤꯔꯒ ꯑꯗꯨꯝ ꯂꯩꯕꯗꯨ ꯎꯕꯗ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯂꯥꯏꯙꯤ ꯊꯤꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤꯃꯆꯥ ꯑꯃꯈꯛ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯥꯎꯈꯠꯂꯛꯄꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥꯗꯨ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯐꯨꯝꯂꯕ ꯃꯇꯨꯡꯗ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯖꯨꯂꯤꯌꯟꯅ ꯂꯥꯏꯙꯤ ꯊꯤꯔꯤꯕꯒꯤ ꯃꯔꯝꯁꯤꯡꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯖꯨꯂꯤꯌꯟꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯨꯗ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯂꯤꯌꯟꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯂꯥꯏꯙꯤ ꯃꯌꯥꯝ ꯑꯃ ꯌꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯂꯝ ꯀꯣꯏꯕ ꯃꯤꯁꯤꯡꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄ ꯇꯣꯏꯅ ꯍꯧꯔꯛꯈꯤ꯫ 1990 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯖꯨꯂꯤꯌꯟꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯃꯦꯛꯁꯤꯀꯣꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥ ꯏꯁꯂꯥ ꯗꯦ ꯂꯥꯁ ꯃꯣꯅꯦꯀꯥꯁ ꯍꯥꯏꯗꯨꯅ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯂꯥ ꯏꯁꯂꯥ ꯗꯦ ꯂꯥꯁ ꯃꯣꯅꯦꯀꯥꯁ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯟꯅꯤ, ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯏꯪꯂꯤꯁꯇ ꯑꯥꯏꯂꯦꯟ ꯑꯣꯐ ꯗꯣꯜ ꯍꯥꯏꯕꯅꯤ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯖꯨꯂꯤꯌꯟꯒꯤ ꯁꯦꯟꯗꯥꯟꯐꯝ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯒꯤ ꯀꯦꯅꯦꯜ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯐꯠꯇꯕ ꯂꯥꯏꯙꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯙꯤꯁꯤꯡꯗꯨ ꯃꯥꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯎꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ 2001 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯖꯨꯂꯤꯌꯟꯕꯨ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤꯗ ꯂꯥꯏꯙꯤ ꯊꯤꯕ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤ ꯑꯁꯤꯗ ꯂꯥꯏꯙꯤ ꯊꯤꯕ ꯇꯣꯏꯅ ꯂꯥꯛꯂꯝꯕ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯊꯤꯕ ꯂꯦꯞꯈ꯭ꯔꯤꯕꯗꯤ? ꯃꯔꯝ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯥꯏꯂꯦꯟ ꯑꯣꯐ ꯗꯣꯜ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯖꯨꯂꯤꯌꯟꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯨꯂꯤꯌꯟꯒꯤ ꯁꯪꯗꯨꯗ ꯃꯍꯥꯛꯄꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯊꯤꯔꯛꯄꯗ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯇꯥꯎꯈꯠꯂꯛꯄ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯖꯨꯂꯤꯌꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫